ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯍꯨꯏꯌꯦ ꯂꯝꯄꯥꯎꯒꯤ ꯏꯗꯤꯇꯔꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯄꯥꯊꯣꯛꯆꯔꯤ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯟꯗ꯭ꯔꯤꯉꯩ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄꯤꯍꯟꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏ ꯀꯣꯔꯠ ꯌꯧꯔꯛꯂꯦ Campaign for Just and Fair Delimitation na Manipurgi tampaki miyam amasung miyamgi loop singa kusamnaduna Manipurda su pangthoknaba thaurang tawrakliba census lising aniga kuntaret ki mangoinana NRC chana hangadabani haibagi demand tawraduna akanba khongjang changsilakpadagi chingi furup kharagi CSO singnasu saugalakpadagi achauba isu oirakliba no NRC no census ki wafam High Court of Manipur yaurakle state asigi mahairoi singi loop ama oiriba 𝐋𝐢𝐯𝐞 Student Association gi Secretary Huirongbam Bablu chahi 18 kawa namairapam laikai amasung miyamgi loop International Peace and Social Advancement IPSA President Maibam Bisesor chahi 34 apopa M Nilababu Sangolban Khanam Leirakna petition singi oiduna High Court of Manipur da Public Interest Litigation number 14 lising aniga kuntaruk file tawrakle Manipur da census pangthok tringaida NRC hana chana hanbiu haijarakhiba PIL asigi respondent singna Union of India gi mahut sinba Government of India gi Ministry of Home Affairs ki Secretary Ministry of Home Affairs ki Register General amasung Census Commissioner Ministry asigi makhada leiriba Manipur gi Director of Census Operation amasung Chief Principal Census Officer Manipur Lengak ki mahut sinba Chief Secretary amasung Lengak asigi Commissioner ni petitioner asina court wakalakliba Manipur da NRC chana handringagi census pangthokpi hanganu haibagi ayiba cherol sing mari leinaba authority da mangjongna pisin kiba laikre cherol sing adugi manungda kaishampat ahaibam lekaida head office oiriba IPSA gi president su oiriba PIL asigi petitioner oibada yauriba M Bisesorna chahi lising aniga kun mangagi August kun mathoida Government of India ge Register General and Section Commissioner da Manipur gi oina census lising aniga kun taret postpone tawbiyu natragana state asigi oina atopa akhanaba thaurang sing laukhatpiyu haijakiba laikre ani suba cherol da November 3 lising aniga kun manga da kaisangpat ahaibam laikai da leiba Joint Committee Opposing Delimitation Exercise in Manipur gi Maikaidagi su Director of Census Operation Manipur Porongpatta 𝐶𝐻𝐸 IPSA Pandam Ipak amasung akom lupki thaububa singna committee asigi maikaidagi khutyek piduna ayiba cherol ama pisinba laikre ahum suba cherol da me kuntaret lising aniga kuntaruk tasu joint committee asina Ministry of Home Affairs ki Secretary Ministry asigi Register General and Census Commissioner Porongpatta lairiba Director of Census Operation and Chief Principal Census Officer amasung Manipur Lengaki Chief Secretary dasu Senapati Ukhrul amasung Chandel gi Subdivision Mapan gi Population Record tawbinaba haijakibasu leire haibasini tongan ba ai basero sing census ka mari leinaba Government of India amasung Manipur Lengaki official singda pisinduna haijakrabasu thabakta onthok piraktre hairaduna High Court of Manipur da PIL asi file tawraktuna masigi respondent singda NRC chana handringaida census pangtho hanbiganu haiduna wakalakhibani wakat asi August 18 lising aniga kuntaru Chief Justice M Sundar amasung Justice N Guneshwar Beshna lokhatkre Petitioner anina court wakalakpada fongdorakiba amasung tongan ba authority da pisinkiba ayiba cherol sing court na yetki PIL asigi wayal gi damak lokhalakpada petitioner anigi maikaida senior counsel 𝐶𝐻𝐸 Tarun Kumar na leplaga mahakpu counsel mainam Rastam Maitai pangki Petitioner anina Manipur da census pangthok tringaida NRC hana chana hanbiyu haibaga loinana Manipur da changsilakpa illegal immigration singi wafamsu palakhibaga loinana relief camp singda IDP kaya lanjena duna leiribani haiba wafamsu fongdorakhi Petitioner anigi maikaida lepa senior counsel gi submission sing taraba matungda court na respondent manga makta notice issue tawki respondent sing da issue tawba notice sing mari leinaba
Council sing the Loki, petitioner Anigi PIL Asiga Loina Rakiba, Aiba Cherol, Marigi Manunda, Amadi, Memorandum Mawongdani Hainasu, Kotna Advocate General Amadi, Deputy Solicitor General of India Gi Puning Chingsenki, Kotna respondent Mangamakta notice issue Taubadagi, respondent sing Asigi Maikaidagi left Kiba, Council sing Mari Lainaba, respondent sing Asigi Damag in section Launabagi Damag Atienba Matam PV Naba Korta, prayer Tauraki Amasung, in section Adu Court Asida, affidavit report Oina Aiba Cherol Mariga, Mari Lainana, Pikalak Naba Haizaki, prayer Asida Court Ki Maikaidagi additional affidavit report ti State Council singda tha asigi taratareta fanghan kre haibaga loinana PIL asigi petitioner anina Manipurda census pangthokani haiduna thorang tawrokli basi state view haizarakibani PIL number tarataruk listing aniga kuntaruki prayer di PIL asigi makhataba wire chathanaba lepliba mathangi numita khanghalakpa position singi amasung respondent singi pakhungi matung ina khanghangani haina phongdoraki Advocate General na haijarakpagi matung ina PIL asigi mathangi wire tha asigi kun mangagi nungthil pung anida division vase asida list taunaba court na direction piki Cookie singa wari sanarui haiduna karana chaiba yauki adubu maduna ngasidi highway singda chatpa yarakle haina yunam kem chana phongdokre Manipur da tangdu laitaba hanjin hannaba honarakpada miyamna positive oiba wakhalon ga loinana manglom da changsin minaba mathau tai haina Chief Minister kem chana phongdokladuna Cookie singa wari sanarui haiduna miyoi karana chaiba ngangba yauki adubu wari sanaru Badagi ngasidi highway singda chatpa yarakle haina phongdokre wafam asing asi Imphal Smart City Limited na sinduna Nagampanda Manipur gi ahanba oina sagat khiba mechanized lottery parking Maikum hangdokpagi thoramda phongdokhibani thoram asida Chief Secretary Dr. P.K. Goyal amasung makok thongba lenga ki official singna saruk yaki thoronga mari leinana Chief Minister na hai ing tappa lektaba leibak amata chawkhatpa purakpa ngamloi miyam gi marakta miyoi khujo kharana Cookie singa wari sai haiduna chaiba ngangba kaya tauki adubu sariba wari aduna ngasidi highway singda chatpa yarakpani afaba tawrakpada fai haiba ngamba fattaba tawbada fatte haiba ngamba afaba wakhal khanba mathau tai lamdam sida tangdu leitaba purakpa haibasi soifadraba thabak amani masida ing tappa pamdaba sing leihorabasu masibu pamba singdi amatta oina punsinduna ing tappa purakminasi haiki ngasi miyamda khusin nariba mechanized lottery parking asim yamna ningthina sizinabiu masina dukan amadi lambi gi mataida gari khamjinduna thambadagi mayokna halakliba lambi chinbagi khudong chadaba kharaba makhaidi kokhanba ngamlagani haiki Chief Secretary Dr. P.K. Gol yalnasu Imphal City asida parking mari sanaba pandam thambagi manungda ngasi sangariba asina ahanbani Imphal gi damaktadi masina khwaidagi maru oiba pandam ama fanglagani haiki atopa capital city singumna Imphal City su urbanization thabak hengalakpaga amasung gari masing yamkhalakpana maram oiraduna parking matik chadaba khudong chadaba sing mayoknari fivam asina ningthina sem saraba parking khudong chaba fanghannabagi tangai fadaba leirakkhibani haiki thoram asida smart city gi CEO Thimaizam Hari Kumar Khwairamban Kaithel gi community member sing staff sing amasung miyamna saruk yaki Risang kaising na aikhoi amatani Manipur kaiba yaroi hairamba wakhalon
tung induna chasi haina okram ibobina fongdokre manipur kaiba yaroi chingtam amatani haiduna state asigi chahi sangna chief minister oiduna laibak ngaklamba laikhidraba luchingba risang kaisingna lauramba thaudang amadi mahaki manipur kaiba yaroi aikhoi amatani haiba wakhalon adugi ngasidi mirolna tung induna chatpa mathau tare haina hanagi chief minister amasung MPCC gi president o ibobina fongdokre Wafam asing ngasi Imphal gi BT Road laiba Congress Baban Party asida sinduna Chief Minister oiramba risang kaishina laikidabagi tararak suba kumon thorom pangthokpada saruk yaraduna fongdokhibani thoromgi manung chana laikhidrabagi photo da party gi luchingba thomi singna laishu kattuna ikai kumnaki okram ibobina makhatana hai ngasi asi aikhoi punamapu luching biramba laikhidraba state asigi chief minister oibiramba da natana manipur ge ahanba MP su oibiramba risang kaising laikhidabagi tararak suba kumon numit asina lakpada congress ke miyoi punamakna luchingba asina hinglingai matamda laibaki damak lauramba thaudang tauramba thabak kayabu nahaunana ningsingbaga iroinana mahaki photo da laikatuna ikai khumnaba utpani India ge ahanba parliament election da mai paktuna MP oikiba luchingbani loinana matam sangna manipur ge chief minister oiduna laibak ngaklamba luchingba asina hinglingai matamda manipur da khunda minariba furuk khudimak amata oina nungsi sanana hingminaba amadi apunbagi saktam ngaktuna thamnaba lauramba thaudang sing ningsing pham thoi mahakna taibang pan thadok lamdai fawba manipur ge apunba saktam kaibi yaroi haina khongfam chetna lepki asigumba lamdam sege apunbagi saktam kaibi yaroi haina lepkiba luchingba asigi pandam asi aikhoi tungoina na chatpat mathau tai adubu manipur kaibi yaroi chingtam amatani haina laibak ngaklamba luchingba asigi thawai yawdraba hakchang mahaki poknafam lairo chanba fangkhidabasi aikhoi punamaki laibak thibani masi manipur ge apunba saktam kaibi yaroi haiba wafam aduda yaningdaba miyoi kharana thingbadagi oigani haina lawi haiki thoram aduda CLP gi luchingba 𝐶𝐤𝐸𝐬 MLA 𝐂𝐲𝐶 okram hanagi MP Dr. Maina Gaikhangam amasung hanagi MLA MPCC gi official bearer sing amasung Congress Party gi member kayana saruk yaduna risang kaising gi photo da laikatuna ikai khumnaba utkhi Mathangda National News amuk pathok chari Meghalaya Rapid Action Force Army na Silongda flag march satkre Assam amari Meghalaya gi official sing mifam pangthokre Tha asigi taramapanda Khasi Student Union na sinduna chatkiba Black Flag Bike Rally da thokiba violence ki thaudok sing aduna Meghalaya gi konung Silongda tangdulaita daba fibam ama lehalakpadagi ngasi Army amasung Rapid Action Force na Silongda flag march tawduna security gi checksin thorang lokhatkre Meghalaya da Oirakli bafibam asi yengduna center lengakna center armed force ki company manga state asida deploy tawbada ayaba pikivani Silong khakta natana Meghalaya amasung Assam gi tainabada violence ki thaudok sing adu Assam gi gari sing amasung Assam dagi lakpa miyamda onsinduna chathaki haina yaningdaba fongdoktuna Guwahati cab operator singna Meghalaya da passenger Tourist amasung pochai puba gari sing changba athingba thamkiba laikhrabani chairak sidangasi Assam Border Protection and Development Minister Atul Borana Meghalaya gi Deputy CM Snebala Darga loinana state anigi lengaki senior official singa oiba Awang batha ki mifam pangthokna tha asigi taramapanda thokiba violence ki thaudok sing aduna oihellakli bafibam asi kupna yengsin kibaga loinana makhatana asigumba thaudok thoktana ba kari thabak paikhat kadage haibagi matangda khana naina ba aduda official singna hojik Meghalaya manungda irang asina maram oiraga chathok chasin tawba yadabadagi panduna lairiba Assam gi gari amasung passenger sing pung nifunipan gi manungda escort tawduna Assam da ta kaidana putorak na ba hona bada yana ba puraki Meghalaya gi Deputy CM
Snebalang Darfna Fongdokibada Balance ki Taudoksing Aduda Chenaba Mio Sing Masak Kangdoknaba Meghalaya Lengang Special Team Ama Semle Hauzik Fabada Taudok Asiga Mari Lenana FIR Taramanga Register Tauri Amasung Faraba Mio Singi Matakta Logi Matung Inna Action Laukalagani Haiki Panbayabadi Balance ki Taudok Aduga Mari Lenana 𝐾𝐢𝐯𝐞 𝐍𝐞𝐰𝐬 ahum faduna 𝗠𝗔𝗡𝗟 custody da remand laukraba matung makhoibu Garo Hills jail da thamkrabani chairak sida thodok asiga mari leinana Assam ga tainabada ngamkhai paringda commercial gari sing Meghalaya da changba thingkibadagi state asigi mafam kayada petrol amasung diesel gi awat pa lairakpana pam kayada miyamna queue sangna Lengnaba uki Meghalaya da panduna lairiba Assam gi miyoi kayana su mateng pangbiyu haina helpline number da phone tawrakhibani Bihar Lenga ki scheme sing promote tauba content creator sing da video amada lupa lakh amarom pigadauri Bihar social media and under all line media rules listing aniga kuntaruk semdok sadok kibaga loinana Bihar Lenga ki scheme amasung program singa loinana center da lairiba modi na luchingba Lenga ki scheme sing bu promote tauduna social media creator puthokpa social media content Creator sing da Bihar Lenga ki maikaidagi video amada lupa lakh ama fawbagi mateng piragani haina lauthokre social media gi content creator sing da pigadauriba senpham asi Bihar Lenga ki media rules ki makhada register tauba content creator sing amasung influencer sing da khakta da pigadabani content creator sing na Lenga ki scheme sing promote tauduna video ama thagalaba matung hairiba video asi miyoi lakh ama henbana yengba matamda lupa lising tara pigani amasung yamlaba lupa lakh ama fawa pigadabani hairi Bihar Lenga ki information and public relation development na content creator singi social media account follower masing amasung atopa eligibility criteria sing yengsilaba matungda hairiba senfam asi content creators sing na phangba yai natraga yade haibadu leblakani hairi Bihar Lengang na sel gi mateng pigadauriba content creators sing asi Lenga ki scheme welfare program amasung development ki thabak thoram khaktada mai on sinaba content oigadaba nishu hairi panbayabadi Bihar Lenga khaktana tana tongan ba state singi Lenga na program oiba content puthokpa creators sing da mateng pibagi thabak paikhat khiba laikre Uttar Pradesh ki digital media policy gi makhada Lenga ki scheme sing promote tauba influencer sing da thada lupa lakh 9 fawba fangba yabagi khudong chaba piduna lakhibani Rajasthan amasung Karnataka Lenga nasu follower lakh ama henna lairaba creator sing na Lenga ki scheme promote taubada sel gi tengbang piduna lakhrabani Cockroach singna Lenga ki school da mai on silingai Rajasthan Lenga ki school Chatruka Taramathoi building laitana function tauri haiba khangbangamle Cockroach Janata Party na school fagat halu haiba campaign gi makhada laibak asigi tongan ba state sing da lairiba Lenga ki school sing yengshin bagi campaign chatharakpagi manung channa ngarang Rajasthan da laiba Lenga ki school ama yengsinna ba chatlubada miyoi kayana school yengsin ba yaroi haiduna cockroach sing bu talakhraba matung Rajasthan Legislative Assembly da state Lenga ki school Chatuk Taramathoi building laitana function tauri haina fongdorakpadagi cockroach sing na makhoigi campaign hena kansilagani haina fongdorak Rajasthan da lairiba BJP gi Lenga asina manung hanjinna mafam singda laiba Lenga ki school singi infrastructure sonthariba sing matam amada lairamba Asok Gehlot na luchingba Congress Lenga ki matamda sontha halambani haiki adubu cockroach singna makhoigi school fagat halu campaign gi saruk ama oina haukiba chahi khara sida Lenga ki school singda infrastructure gi Sontha balairi basi yengsinba kari thabak thoram sing paikhat kharge haina makhatana
थिजिनगदौरी हाइरी कॉकरोच की को-कन्वेनर आशुतोष राजखाना लुचिंगबा टीमना जयपुर की ब्राजिन एरिया दा लेवा लेंगा की स्कूल अमा ngarang yengsinba chatubasi hairiba स्कूल असी संगोन ओंथोक्तुना लेरे हाइबा पाव फंगबगिनी कॉकरोच की टीमबु स्कूल यंगसिनबा यारोय हाइदुना नुंगना थादुना तालखिबा मियोयसिंग अदु बीजेपी की वर्कर्स ने हाइना आशुतोष रनकाला मरान सिकी स्टेट असेंबली दा ऑपोजिशन की लुचिंगबा ओरिबा टीकाराम जुलीना हंगबा वहांगी पाखुम पीबदा राजस्थान लेंगाकना जयपुर खक्तदा बिल्डिंग लेतना फंक्शन तौबा स्कूल कुंथ्रागनिपान लेरी राजस्थान दा पुन्ना लेंगा की स्कूल लिसिंग हुमफु मरी सुबना चमरीगा मरीफू मरी लेबगी मनुंगदा स्कूल लिसिंग अनिगा निफू तरेट की टॉयलेट फैसिलिटी सिंग लेते अमसुंग स्कूल लिसिंग अमगा निफू मापंदा थकनबा इसिंग फंगहनबा ngamdaba स्कूल सिंग ओइरी हाइना फोंदोरकी राजस्थान लेंगा की माइकेदगी लेंगा की स्कूल सिंग असी सेमजिन साजिनबादा लुपा क्रोर 950 काइथोक्लगनी अमसुंग बिल्डिंग लेतना फंक्शन तौबा स्कूल सिंगी बिल्डिंग सागनबा लुपा क्रोर 950 काइथोक्लगनी हाइना फोंदोरकी ऑपोजिशन की लुचिंगबा टीकाराम जुलीना लेंगा की स्कूल सिंगबु थवोइबिदबसी मतम सांगना मियामना अमसुंग महैरोय सिंगना मायोकनदुना लाक्लबा खुदोंचादबा अमनी लेंगा की स्कूल लिसिंग अहुंगा चाट्रे का हुमफुनिपांदी महैरोय सिंगना कादा फमदुना महै तंबदा सेप ओइड्रे हाइनसु लाउथोखिबा लेख्रे स्कूल सेमजिन साजिनगनी हाइरिबसी लेंगा की ओइबा प्लान मतिक चाना लेबा उदे राजस्थान हाई कोर्ट नसु स्कूल सिंगी ओइरिबा फिबम सिंगी मतंगदा लेंगा की ऑफिसर सिंग कौखटखिबा लेख्रबनी हाइकी लोशिलकपदा इंटरनेशनल न्यूज अमुक पाथोकचरी रशियाना यूक्रेन के शॉपिंग सेंटर दा लंदादुना मियोय तरा तरुक हाटखिबदु ईयू ना यानिंगदबा फोंदोरखरे रशियाना सेंट्रल यूक्रेन की लेवाक मियाम तिनबा शॉपिंग सेंटर अमदा ड्रोन सिजिनदुना मियोय तरा तरुक हाटखिबा अमसुंग चामगा कुंट्रा हेना असो अपन नंगहनखिबबु यूरोपियन यूनियन ना अकनबा मवोंदा यानिंगदबा फोंदोरखरे ईयू की फॉरेन पॉलिसी चीफ कजाकलासना यूक्रेन की प्रेसिडेंट वोलोदिमिर जेलेंस्की की होम टाउन ओइरिबा टिविरीदा रशियाना ngarang ड्रोन सिजिनदुना लंदाखिबा अदु सेम सादुना चथकिबा तमथिरबा थवोंग अमनि हाइना यानिंगदबा फोंदोरखरे कजाकलासना सोशल मीडिया पोस्ट एप्सटा थादरकपा वारोल अमदा टिविरी की शॉपिंग सेंटर अमदा रशियाना ड्रोन सिजिनदुना चमजरबा मियोय कया हाटखिबा अदु यामना नुंसी हैतबा थवोंग अमा ओइबदा नतना मॉस्कोना यामना लेबाक मचा तादबगी थवोंग अदु मालेम की मियामदा उथोकले हाइखी मॉस्कोना यूक्रेन की सिटी कयादा लेरिबा मिचम सिंगबु हिंगना अमत थंबा पामदे हाइबसी ngaranggi लंदा अदुना मयेक सेंगना उल्ले हाइनसु ईयू की लुचिंगबा असिना मखा ताना फोंदोरखरे मॉस्को की तमथिरबा लंदा असिबु यूक्रेन की प्रेसिडेंट वोलोदिमिर जेलेंस्की ना यामना मिनुसी लेतबा मियोय अमगी थवोंगनी हाइना फोंदोरकपगा लोइनना मिहाट असी मसागी खक्ता काननबा येंगबा यामना पांगदबा थवोंगनी हाइनसु मराल सिरखी था असिगी मनुंगदा रशियाना यूक्रेन की तोंगान तोंगानबा मफम कयादा बोम कापसिंदुना लांजदबा मियोय कया हाटपा अमसुंग युम यावना सेमगत सागतलिबा मफमसिंग मांग ताखनबगी थबक चथरकली हाइकी रशियाना सथरखिबा तोंगान तोंगानबा लंदासिंगदा यूक्रेन की खा थंगबा सरुकता लेरिबा मेबोलेट रीजन दसु रशियाना लानमीना चथरखिबा मिनुंगसी खंगदबा लंदादा अंगांग अहुम हाटकी हाइना रिजल्ट अदुगी इंटरियन मिनिस्ट्री ना फोंदोरखरे टिविरी की शॉपिंग सेंटर सत्थकिबा लंदा अदुगी वीडियो सोशल मीडिया दा थादोरखिबगा लोइनना असो अक्पल अमसुंग खुदोंथिबा नंगलबा मियामबु
मी कनबा टीम सिंगना मतेंग पांगबगी सक्तम सिंग थागतनारखी हाइरी रसियाना अहानबदा शॉपिंग सेंटर अदुदा ड्रोन सिजिनदुना लंदारखरब मतुंग पुंखाई अमा लैरगा अनिरक सुबो ओइना बिल्डिंग अदुदा अमु हना लंदारखी हाइना प्रेसिडेंट जेलेंस्कीना फोंदोरखी म्यांमार स्टेट की लांजेनदुना लैरिबा नुपी सिंगी हक्चेलगी फिवम नोमा नोमागी सोक्चिलकले म्यांमार गी लैबाक मनुंगी लाना रखाइन स्टेट अचौबा सैथेंग पीबगा लोइनना मियोय लाख मंगा हेना लांजेनदुना लैरी लांजेनरिबा मियोय सिंगी मनुंगदा चादा यांखै तरेती नुपी सिंगनी लोइनना मखोयगी हक्सेलगी लमदा नोमा नोमागी खुदोंग चादबा मायोकनारकले हाइना इंस्टीट्यूट फॉर Strategy and Policy Myanmar na phongdorakre ISP na phongdokiba research bulletin amagi matung ina lanjenaduna leiriba nupi singi fibam nongma nongmagi sokchilakpaga loinana hingbagi punsida achauba singnaba ama oiragli state asida mayok nariba leibak manungi lan asina nupi singi security da chauna singnaba ama ohenbata natana ana layengi thabaktasu achauba khudong chadaba mayokna halle hairi langi saitheng nanglabi nupi singna changjafam lauduna leiriba kem singda matik chana khongham khudham leitaba amadi iru maitha janabagi taru tananba mafam sing leitabata nupi sing asige hakselda noma nomagi akiba mayokna halakni changjafam lauduna leiriba Kem singda toilet yauna tongan tongan ba khudong chaba sing marangkai na fangdaba asina su nupi singda amuka hena awabada awaba hapli Kot railway station manakta hangba relief camp da changjafam lauduna leiribi nupi amana ISP Myanmar da phongdorakibada ayu khudingi nupi singna khongham khudham naba taunabagi damak pareng leptuna ngainaraga laiki hairi makhoigi khongham khudhan pham adu thongnau matik chana pandabaga loinana nupi singi damaktari khwaidagi khudong chadaba mafam ama oiri nupi singna toilet ta mathanta chatpa matamda hena khudong chadaba mayok nei haina su lanjenaduna leiribi nupi aduna makhata na phongdokhi Bangladesh na Mekha Joint Defense Agreement ta ahenba mityeng thamkre athubada yauraba yari Saudi Arabia Pakistan amasung Turkey na tha asigi tareta khudyek pinaduna nauna semkiba military gi mapang ama oiriba Mekha Joint Defense Agreement ta Bangladesh na asanba mityeng thamkibaga loinana military gi mapang asida athubada yaubagi oithokpa leire hairi Bangladesh ta political gi Charang na ba thoktuna tangdu laita daba mayok naringai cherak asida military gi mapang asida yauduna makhoi gi mapangal kangkhat na ba amasung semilonda laibak sing asiga punna chamin nabagi thorang chauna tauri Mekha Joint Defense Agreement pu Islamic NATO haina khangna baga loinana Chungsinaba lanmigi michang asida yauriba dakha ngaksengi thabak thoram singda mapangal kangkhatpada natana semitlonda su fagalakpa yabagi oithokpa lei haina leibak aduna lauri panba yai Mekha Joint Agreement asi Saudi Arabia gi Mekha da Saudi Town Prince Mohammed bin Salman Turkey gi President Tayyip Erdogan amasung Pakistan gi Prime Minister Shehbaz Sharif punna khudyak pinaduna Haudokibagi military gi apunba mapang amani agreement asida kanagumba laibak amana laibak amagi manungda hek landarakpa matamda laibak ahum asida landarakpani haina laugani haiba wafam yauri agreement asida laibak ahumgi marakta ngaksel gi Pothok puthok pada punna saruk yaminaba technology sing laibak ahumgi marakta pithok pisin taunaba amasung punna lan olai minanaba khongthang sing yauri Pakistan gi foreign minister Isad Darna Mekha Joint Defense Agreement asi laibak sing asibu ngathoknabagi amatang ngairaba khongthang amani haina phongdorakpaga loinana draft reason da leiriba laibak sing nasu chusinaba michang asida yauba yagani haiki
ꯃꯇꯥꯡꯁꯤꯗ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ